ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯛ ꯇꯧꯒꯗꯤ ꯌꯥꯝ ꯐꯖꯔꯝꯒ ꯄꯣꯠꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯏꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯥꯏꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯏꯆꯥꯅꯦꯅꯅꯦ ꯍꯪꯀꯣꯛ ꯃꯥꯟꯕ ꯑꯃ ꯍꯦꯛ ꯄꯣꯛꯎꯕꯗꯒꯤꯅꯦ ꯑꯩ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯦ ꯑꯩ ꯈꯪꯉꯕ꯭ꯔꯥ ꯑꯩ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯑꯁ ꯀꯥꯟꯅꯕ ꯅꯠꯇꯦꯗ ꯇꯂꯞ ꯁꯨꯝ ꯆꯥꯊꯣꯛꯀꯦ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯇꯂꯞꯁꯤꯃ ꯆꯥꯊꯣꯛꯑꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯑꯗꯨꯅ ꯐꯩ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦ ꯁꯤ ꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥꯗꯒꯤ ꯀꯗꯔ ꯇꯧꯔꯒ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯎꯈꯤꯒꯦ ꯏꯆꯥꯅꯦꯅ ꯑꯃꯈꯛꯇꯪ ꯂꯩꯕꯗꯨꯅꯀꯣ ꯅꯣꯡꯉꯥꯟꯕꯗ ꯑꯩꯅ ꯄꯩꯁꯥ ꯄꯤꯌꯨ ꯁꯤꯗꯤ ꯉꯥꯛꯇꯪ ꯉꯥꯏꯔꯦ ꯂꯥꯛꯑꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩ ꯏꯃꯥ ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ ꯄꯩꯁꯥ ꯈꯔ ꯄꯤꯔꯣ 이봉어 पैसा 감도 लेती है चलो पैसा 감도 लेती को याम थोड़ा चलो पैसा 감도 लेती है ꯑꯩ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯦ करेदी पैसा नो है पनीता तो नमा की ने तलब चारा पैसा भुगत लेती खबरा ꯑꯗꯨꯏꯁꯨ ꯌꯥꯔꯣꯏ मबों का येंगनी याद नो मसी अंगांग सिदा नम कली चे कयादा नम कंग बंगांग ने ꯁꯤꯗꯗꯤ ꯂꯩꯇꯦꯕꯁꯦ ꯁꯤꯗꯗꯤ ꯂꯩꯇꯦꯕ ꯑꯥꯏ ꯃꯥꯏꯗꯤ ꯃꯣꯟ ꯃꯈꯥꯁꯤꯗ ꯍꯥꯏꯗꯤ ꯇꯂꯞꯀꯥꯁꯤ ꯈꯥꯒꯅ ꯊꯝꯃꯤꯅꯤ हाय ये तो वक्त गायब बनी को ꯁꯤꯗ ꯄꯩꯁꯥ ꯂꯩꯔꯤꯁꯤꯕꯨ ꯏꯃꯥꯁꯤꯕꯨ ꯂꯩꯇꯦ ꯍꯥꯏꯖꯤꯜꯂꯦꯕ ꯁꯤ ꯄꯩꯁꯥ ꯂꯩꯔꯤꯁꯤꯕꯨ ꯂꯨꯄꯥ 150 ꯂꯩꯔꯤꯁꯤꯕꯨ ꯂꯩꯇꯦ ꯍꯥꯏ ꯏꯃꯥ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯄꯩꯁꯥꯗꯣ ꯄꯨꯈꯤꯅꯨꯍꯦ ꯅꯪꯕꯣ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯇꯦꯕꯁꯦ ꯍꯥꯏꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯄꯨꯔꯥ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡ ꯄꯩꯁꯥꯁꯤꯕꯨ ꯍꯦꯛꯇ ꯀꯤꯔꯤ ꯇꯥꯒ ꯍꯦꯛꯇ ꯂꯧꯋꯦꯃꯤ ꯃꯁꯦ ꯐꯔꯔꯣꯏ ꯃꯁꯤ